ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨꯅꯕ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯖꯤꯔꯤꯕꯥꯝꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯦꯗꯚꯥꯟꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯔꯀꯦꯠꯇ ꯈꯨꯠꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯈ꯭रे꯫ ꯁꯤꯑꯦꯝ ꯀꯟꯚꯣꯏꯒꯤ ꯑꯦꯁꯀꯣꯔꯠ ꯗ꯭राꯏꯚꯔ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭रे꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯗꯨꯗꯤ ꯊꯥꯡꯒ ꯉꯔꯥꯝꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯖꯦꯁ ꯑꯇꯣꯞꯄ ꯃꯤꯡ ꯕꯣꯕꯣ ꯆꯍꯤ 29 ꯑꯄꯣꯛꯄ ꯑꯦꯝ ꯁꯝꯖꯥꯏ ꯀꯧꯏ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯀꯣꯠꯂꯦꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 6-7 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯇꯤ ꯂꯩꯖꯥꯡꯒꯤ ꯃꯥꯏꯜꯁ꯭ꯇꯣꯟ ꯅꯝꯕꯔ 34-35 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯔꯤꯏꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝ ꯆꯪꯁꯤꯟꯈ꯭रे꯫ ꯃꯐꯝ ꯑꯗꯨꯗ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯖꯦꯁ ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯈ꯭रे ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫